Arambai News Guwahati da Manipuri Pao tabiriba singbu ihan hanba maktada jingangbam Susitra Ranina kurumjari hauzik ngasigi samlappa mariba pao sing lobirasi ngasigi oina samda hauzik fawbada COVID-19 gi positive case kuntrani pan khaktamak phangkhre makhoigi manungda darangdagi 12 Dima Hasaudagi 8 Nagaudagi 8 Sonitpurdagi 9 Hailakandi amadi Karimganjdagi ani yauri aduga mioi kuntra mapanna naba pharaduna ngasi discharge tawkhre Mata osumna state asida hauzik fawbada apunba anabagi masing lising aniga chamaga yankhai humdoi sukre phakibagi masingna chamriga marfutaranipan aduga hauzik laying libagi masingna lising amaga chatruk nipuni aduga marina laikhidre Charagasida home quarantine da lairamba hozai Manipuri macha ama positive oikre Pune dagi halakpa miyoyasi sarkar gi quarantine da numit 8 ni leremlaba matung mayumda halaklaga home quarantine da lairingai da sumna positive oirakhiba se tasengna ngakningai oiri Assam dangasi su quarantine center kharada irang thokpagi pau lakli rang Saul Selamate Silter Medical College dagi COVID-19 gi patient kharana chenaba hotnaki adubu makhoi maidi pakhidre Cheragasida Morangi Bamonbari Cha Baganda administration gi ayaba mata yaudana LP school mari hangdoklambagi pausu lakli Hojek Manipur gi pauda Manipur anoba COVID-19 gi positive case nipan rims tagi phangkhre makhoi gi manungda chahi ahum gi nupa macha ani amadi chahi taruk ta suribi nupi macha amasu yauri makhoi singa se Kamjong Imphal West amadi Ukrul district tagini mapandagi halakpa ngaktani ngasi rims tagi mioi ahum naba pharaduna discharge tawkhre maramasina hauzik fawbada Manipurda apunba anabagi masing chamaga kuntrani thoi sukre masigi manungda nifuma thoina naba phakre aduga marfutara ma thoina rims amadi janims ta hauzik laying libane Iro Maizra Quarantine Center da punna quarantine tawminaramba mapa machagi manungda macha negative oiduna mayumda hankhrabasu mapadi rims ta test tawbada positive oibadagi miyam mipainakre macha nupidubu amukhana test tawhaningbagi wakat lakhre su hairi Congress tagi BJP da chongshin kibagi maralda Congress ki MLA singna MLA taret ki mathakta tharakpa miscellaneous case ki order Manipur High Court na reserve thamkibaga loinana lakliba jun gi tang nipanda order si laukthoknaba lepkhre ngarang Imphal airport ta thunglaba matung quarantine gi protocol thugaraduna quarantine tawdana quarter da changkiba MLA ngarang athengbada lenga ki official singa kokhatuna quarantine tahonkhre hairi mathang asidi Meghalaya gi pauda ngasi gi oina Meghalaya da nongna COVID-19 positive oibagi case hauzik phawba amata laktri state asida apunba anabagi masing 39 sukhrabane aduga 19 na naba phakre amadi 18 na hauzik laying libane amana laikhidrabane Meghalaya gi deputy CM oiba Priston Tinsongna Rajya sida lairiba dharmaga mari leinaba mafam sing chatliba tha sigi tang 13 dagi hangbagi ayaba piragani laukthokre hauzik Mizoram gi pauda Mizoram da sonoba COVID-19 gi positive case manga amaga phangkibaga loinana apunba anabagi masing kunithoi sukre kunithoi asigi manungda amana naba phakre kunma thoina hojik lying libani Cheragasida Rajya Sarkarna red zone area dagi changlakiba sing RT-PCR test tangai fadana tawgadabani haikre State asigi COVID-19 gi patient amakhak natana atai singde RAT da non reactive ni adubu RT-PCR na makhoi gi swab test tawbada positive oiba thengdarakibani maramaduna quarantine loirabasu RT-PCR gi result phangjiba makhaidi thadok loi haikre Panbayai Mizoram da ICUS ta ventilator kuntra taruk kaloinana COVID-19 care center ama linkhatle amasung dedicated COVID-19 health center sing state asigi district taramathoi da leihankhrabani Nagaland gi pauda ngasi anoba positive case taramari amagasu phangbadagi Nagaland da COVID-19 gi apunba positive case masing marfu taramari sukre Ngarang fawbada phangkiba apunba case marfugi manungda humphumari di asymptomatic ni aduga taratarukna mild symptomatic oiba kangbuni mokhoi punamak designated COVID-19 hospital da hojik lying chatharibani Panbayai hojik fawbada state asida naba phakiba amadi leikhidabagi pau amata leitribani Nakalamurum da One Nation One Ration Card ki program akhada state asida ration card ki portability exercise hokre Hojik Arunachal Pradesh ki pauda Hojik Paubada Arunachal Pradesh ki oinadi COVID-19 positive oibagi case amata laktri
State asida apunba laichut asina nabagi masing nipunithoi sukhrabani aduga amana naba phakhrabani. Nakalamaromda state asida COVID-19 positive case khwaidagi yamna leiba district Changlang district ta medical amadi essential service sing natana atopa circle singi marakta chathok chusin tawba thingkhre. Tirap district COVID-19 donation fund na ambulance ahum khusinakre. District asigi DC ki wafam matungina ambulance ahum asigi manungda amana Diomali administration ki makhada aduga lemhoriba ani asina district headquarter Khonsada COVID-19 ga mari lena bathabak singda sizinagani hairi. Hauzik Tripura ki pauda. Tripura da no COVID-19 ki positive case kun manga phangduna state asida apunba confirm case masing chatruk ka nifutare sukre. Nauna confirm moriba makhoi khudimak mapandagi changlak pangaktani apunba anabagi masingna chatruk ka nifutare sukre. Masigi manungda chamaga humbudra humdoina naba phakre aduga chamriga humbudrana hauzik laying libani. Hauzik atopa pausingda muk lakvinarasi. Ngasi malengi mafam kayada World Environment Day pangthokna bugum India pumbada sunumit asibu uwa thaduna pangthokna kre. Lebaga sigi Prime Minister Riba Narendra Modi na malem imagi tampakta flora amadi fauna marang kaina hinghanduna yokhatna bagi wafam hai kre. Malem gi leba amadi territory chani gatara hondoida sandokhraba COVID-19 na nabagi masing lakh humputaret ka lising ni putaret hen kibagaloina sibagi masing su lakh ahumga lising marfutara mari hen kre. Ngasi su America na khwaidagi sokli ani subada hauzik su Brazil na leiri aduga India gi position adumak taret subada leiri adubu sokpagi changda India gi hek mathakta leiriba taruk subada leiba Italy na India dagi helibasi chonga phadre aduga sibagi changdadi Italy gi oinadi lising kuntra homdoi henkhre aduga India gi oinadi supnatagi lising tarukka khara khaktamak heli Matang asda khana ningai oiba amana malem gi yamna maksokliba leibak sing habadi Spain Germany Italy amadi UK dadi lockdown gi manungda positive oibagi masing asi yamna mak wangi aduga unlock horaba matung dadi positive oibagi changsi nemthari adubu India gi oinadi ngakningai oina lockdown manungda nemduna leiramlaga unlock oiraba matung dagi di positive oibagi case asi khangwang wangkhalakliba sini India ki manung da khwaidagi sokliba Maharashtra da positive case lising humputra taret hen ki bagaloina na sibagi masing so lising aniga chatret hen khre Leibas da COVID-19 na khwaidagi sokpa state ojrabasu miyam da tha animuki lockdown gi chena ko khanna bagi damakta Maharashtra sarkar na tangkak naina manga suba lockdown handok pagi pandam da mission begin again ngasi dagi hokre Mission asigi matungina ngasidagi lambigi nakal amakhaki dukan pumba hangki aduga hayengna atopa lemhori banakal adugi hangani aduda sunatana rickshaw amadi taxi sing emergency service khaktagi oina chenba yaragani Panbayai Mumbai gi Marine Drive miyam gi damak hangdokhrabani adubo garden park gym na chingbadi hangdokhiroi hairi Panbayaba amana leibaga sida Delhi amadi Mumbai COVID-19 gi hotspot oibaga loinana anaba singi phamung piba ngamlaktabagi phibamda lakhre Supreme Court na state singda migrant sing mayumda thakinabagi numit 15 ni gi matam pikhre nakalamaromda COVID-19 layeng bada khwaidigi wangna changba yaba senfam gi ret lepthoknabagi tharakhiba PIL lokhotkibaga loinana masigi matangda mathang chayolda hearing tawragani India ki Prime Minister Narendra Modi na COVID-19 ki Global Vaccine Alliance ta American dollar million taramanga piragani haikre. Arambai News Guwahati da Manipuri Pao sandok chaba ngasi goina di matang saloisin jabaga loina na amuka suhanna kurumjari.